Irang asida lanjenariba miyoi singda chatliba tha sigitang amadagi hauduna ration money oina miyoi amada nongmagi lupa marifu mari DBT gi khuthangda pirakhiba senpham khoisaunaraba lanjenariba singna sawombung SGO office ta amuk handokhrei sajiwa amadi sawombung da hangba relief camp singda leiriba miyoi singna haunaruba leitana ngasi SGO sawombung office ta thomjilakhe SDO ga unaduna wari sanana ba honakhe adubu SDO masa leiram khidabadagi ngaihak leiraba matungda executive magistrate lakpada DBT da kaplakhiba senpham adu handoklamkhibane ngasi changsinkhiba khongjang aduga mari leinana apex committee of victim villagers ikau sadu yengkhuman dolai thabi Leital Pokpi Mairen Pat Amadi Sadu Lampaki convener Koizam Sarat na haikibada mamang da LEINGAK na IDP amamamgi lupa marifu saraga manama singi pibane aduga chengna department na pibane handak November 1 dagi masa gi accounta miyoi amada lupa marifu mari kablak khibane mamang da DC na thokiba order amada cheng gram chamri gi lupa kun kaklaga Lauhoke, Hausik Lupa Marifu Maria Sida Lupa Tarataruk Asina Kadai the Chatkrabano, Hana Lupa Kun Kakhoba Asigi Yeng Lagadi, Lupa Marifuda Kun Haplaga Lupa Chama, Pifam Tokpane, LEINGAK na Lupa Marifu Mari Saratliba Sida, Marifu Amadi Manama Singilai Kre Lupa Maria Sina, Cheng Walu Hairabadi, Lupa Mari Piba, Cheng Wanabagi Mafam Ase, Department of Pifam Toi, Karigumba Pibangamloi Hairabadi Senpham Adu Lauroi Haiduna, Ngasi Handokpani Haike. Amaromda Lanjenariba Sing Numit Tarani Gimanungda Masamasagi Mayumda, Hanjul Hanbangamdrabadi, Makal Makha Kayagi Khongjang Sing Sangsinanaba Sem Savaloire, LEINGAK na IDP Singidamak Kaitharagliba Chakthung Adudi, Chapchana PBU, Hausik IDP Singna, Chatharagliba Thawong, IDP Singda Chatharagliba Thawong Singasi, Manipur Ladiba IDP Singnashu, Wakal Tabiu, LEINGAK na Namtharaga Thambagi Wakalon Thadok Piu Haina, Mahakna Makhata Ke. Mamang da sarkar na koi piri je inmet amamgi lupa marfu saraga vegetable ki pibani aduga cheng jina moina department ko isu to pibi na rang koi da pesa kapai je moina November gi tawang da gi koi da nogi account da inmet amamgi lupa marfu je si kapakani haibani matam da moina cheng gi je koi da pangi belai te ko ba phare okay moina kapai je lupa marfu mari sara kapai ha adu mamang da disina thoki bo order ma da cheng gi koi gram chamri gi lupa kun ka la howe ba adu di lupa 30 sina kai da chakhra si inmet koi da gi ka lupa Kunji 80 plus tauraga 100 thok tabra kone hangjaningi je aduga sarkar na huji lupa marfu mari saba posida ai khoina huji hajaningi bidi lupa marfu mati vegetable gi leigre aduga lupa mari jina chengwalo haiba taragadi khoina moina lupa mari pireiba paisa je sigi chengwana mafam je moi department pibam thoeba karigma masi pibang moi haragadi moina ngarang ka paisa khoi huji moi pulak sare khoi masi hanjanja moi da khoi handuk sagani aduga numit within numit tarani gi manungda khoi je khoi hani yumda changhan mangam da taragadi IDP oriba khoigi lakpa makhata ba khongjangdi sarkar madu thingbi yaro heba khoina moina ngamoi da borgadi akhoi hana pibam thogro chaptan pibiu ngamda borgadi akhoi changhalo aduna tab tardi akhoi rilin kem da lei roi jaba akhoi china ga mang ga chu la bani adu lupa mari do na chengwa la kai mafam da chengwa do ri kai